खुरमजरी ISTV की मणिपुरी पाउ मियंग ताबिरिबा पुमनमकपु ताराम नोक्जरी हौजिक अहानबदा मरुइबा पाउसिंग मणिपुर संगाई फेस्टिवल लोइसिनख्रे फेस्टिवल असिना मणिपुर की इना खुल्लबा चटनबी अमसुंग नाट उथोकपगी खुदोंचाबा पीरी हाइना गवर्नर डॉक्टर नाजमा हेप्तुलाना फोंदोक्ख्रे मणिपुर स्टेट की अपुनमगी सेनमिट लोन फगनबा होटनबदा 15 फाइनेंस कमीशन पीबा याबा सेंथंग पीगनी हाइना कमीशन की चेयरमैन नंदकिशोर सिंहना हाइख्रे अमदी चुराचंदपुर अमसुंग बिष्णुपुर डिस्ट्रिक्ट की लोनाबदा लेबा सगांग विलेज दा सखंगदबा सिंहना फौबै मई थारमले हौजिक मपुंगोइबा पाउ पिजरी थासिकी तांग कुनमाथोइदगी हौना पांथोरखिबा मणिपुर संगाई फेस्टिवल ngasi हौनाबी मतुंग इना भाग्य चंद्र ओपन एयर थिएटर दा मणिपुर के गवर्नर डॉक्टर नाजमा हेप्तुला अमदी चीफ मिनिस्टर एन बीरेन सरुक यादुना लोइसिनख्रे फेस्टिवल असिना मणिपुर के इना खुलबा चटनबी अमसुंग कल्चर उथोकपगी खुदोंचाबा पीरी हाइना चीफ गेस्ट ओइना सरुक याखिबी गवर्नर डॉक्टर नाजमा हेप्तुलाना फोंदोख्रे अमरोमदा फेस्टिवल लोइसिनबगी थौरम मपु ओइखिबा चीफ मिनिस्टर एन बीरेनना इंडिया की मपानदगी लाकपा मियोइसिंगना फेस्टिवल असी मालेमगी थाकता पांथोकपा कुमहाइनी हाइना सिंथारमले हाइरे लोइसिनबगी थौरमदा सिल्लांगबदा थौदांग लौखिबा डिपार्टमेंट सिंगी मकोक थोंबा ऑफिशियल सिंग खुदोल पोटपीदुना पुकनिंग थौगतखे गवर्नर की वारोलदा मणिपुर असी फजबा स्टेट अमनी हाइबदा येननिंगाई लेते स्टेट असिगी महौसागी फजबा इना खुलबा कल्चर अमदे पोथोक सिंगना मपानगी मियोइ सिंग पुकनिंग चिंगसिनबा ngamgani अखोइने लोकताक पाट की फजबा सिंथाबदा सिरोइ लिलिबसु चप मानना सिंथागदबनी स्टेट असिगी चिंगी मफम कया मियाम खंगनाबा मफम ओइना सेमगतपगी मथौ तौरी गवर्नमेंट असिना संगाई फेस्टिवल लम कोइबा सिंगी मियंग सिंगसिनबदा अहेनबा मियंग थमले अदुबु लम कोइबा सिंग चपचाना लाकनिंग हन्नाबा सेमगत सागतपगी थबक्ति ngasisu लापना लैरे मल्टीमीडिया की कैंपेन चथतुने हेना पुकनिंग चिंगसिनबा होटनबगी मथौ तारे टूरिज्म हाबसी मालेमगी ओइना चौखत माइकैदा ख्वाइदगी ख्वांगजेल यांगना चंगसिनबा लम अमनी हिरमसिदा स्टेट ना मियंग चंगहनिंगी हाइखी The Sangai Festival is a calendar event organized by the state government every year from 21st to 30th November to promote tourism in the state. The festival is a significant step to boost the tourists and to make Manipur a popular tourist destination. Manipur has a rich legacy of age-old traditions and culture, and they are the pride of our people. The festival provides an opportunity to showcase various aspects of our rich traditions and culture, besides promoting our handloom and handicraft products and places of immense natural beauty. चीफ मिनिस्टर एन बीरेना निमित तरानी चथबा मणिपुर की ख्वाइदगी चावबा कुमहै असि टेक्ता कायदना पांथोकहनबगी दमक सेंबिरकपा मपुबु थागतले चही असिदा चेरी ब्लॉसम चिंगमी सिंगना हेना सरुक याबा सुमो रेसलिंग अमेरिकन एम्बेसडर अमदे थाईलैंड की निंगथौ मचानुपी लाकलंबा असिना ख्वाइदगी चावबा कुमहै ओहले हाइखी महंगना मखाताना फेस्टिवल असिगा मरी लेना जुको काखिबा मियोइ निपान फाजिनखिबा दु गवर्नमेंट असिना हक्सन लौबगा लोइना नागालैंड के चीफ मिनिस्टर का वरी सानरबा मतुंगदा मिनिस्टर दिखो थादुना थादोखना बहनरी जुको हाइबसी इंटरनेशनल की मैप यावख्रबा मणिपुर अमसुंग नागालैंड की लमने मखोइगी हेक्ता ओइगे हाइबा याबा नते मियोइ निपान फाजिनबा असिना स्टेट अनि खनगदबा नते हाइबगा लोइना स्टेट असिदा लाकलमखिबा 35 सुबा फाइनेंस कमीशन की चेयरमैन एन के सिंगना लुसिंगबती मदुना मणिपुर मिकोक थादरिबा एक्सपेंडिचर असी बिहार दगी सरुक अहुम हेली अदुबो लाइरबगी चांगदी चादा 53 यौरी मसी लेंगाक फेल ओइबगी खुदमने हाइरमखिबा असी इकाइनिंगाइनी ममांगदा सोशियो इकोनॉमिक सेंसस लाइरबसिंग हापीरमदबदगी आयुष्मान भारत स्कीम स्टेट असिगी लाइरबसिंगना फंगलोइदबगी फिबम लैरे फिबम असे थोगलंबा ऑफिशियल सिंग चही चामा सुरबसु फादुना चैराक पीनबा पाउताक पीख्रे संगाई फेस्टिवल इचमचंबा फेस्टिवल नते इकोनॉमिक कंपटीशन यावरी लेंगाक असिना मिपुम खुदिंगमक्ता तंगाई फदना चंगदबा यादबा पोलम फंगहनबा अहक्पा मियंग थमले
State asida yumda yokpa sa ujek leptana hatlambagi thokdok haksinna lawbaga loinana athuba matamda thidokna bathabak paikhatli miyamna hiram asida mipainingai oiba wafam sandokpa tawbigano festival asi mathang chahidagi mairoi singi chahi gi changyenga phangjinnabagi phibam lairiba asi semdoknaba cabinet mifamda review tawragani haiki enjoy government building sare mai thale so mai koi paksa actually grassroots poverty line le 36% le yo koi se kaam da koi koi no koi no government sulai se per capita expenditure thadari do mi da mi ko ka thadari paisa do mi ko to yo ne have imung da yum da mi da ma gi darkar le posat ma gi phangam ko da phangam gari rais mamang da badu system leiram da badu no paisa ki badi thadari bu laira bu ngam kai ni kon kai gi wakalan vision ne maram de governance leiram de laira bu da pi mu da ina tu sin da thak ko sin da fi sin da leiram bu always pencil laira ba sai hum pu bi ma da phang da bu sai ni pu gi le sa bi na pi leiram ku ga yang kai da pi leiram bu se governance की मम्मी से ट्रांसपेरेंट को इनकाम दे लेरम दे अगर आई हाई राइस सेक्रेटरी दा एसआईटी में सेम कांदा अदुम लाइर बाबू लंथो मगा इना कुंबर ना तकना ऑफिस सिंग दा हापसन लिबा ऑफिशियल सिंगो माइट बी 100 इयर्स ओल्ड मोय दुदी पोखल का गुल कर मतो दंडी पी के दले मोय दु दंडी पी को Mathang senbat chahi mangagi chathagadaba thadagadaba senphamgi matangda 15 Finance Commission gi Chairman Nandakishore Singh yauna Manipur lenga ka kupna khana naina khre ngasi All Secretariat ki Conference Hall da Manipur lenga ki Maikai Chief Minister N Biren Deputy Chief Minister su oiriba Finance Minister su oiriba Joy Kumar Senior Cabinet Minister Singh Chief Secretary amadi Finance Secretary yauna mifam adu pangthokki mifam aduna Finance Commission gi maru oiba point ahum pukhatuna khana naina khi pointing adudi ADC Jila Parishad amadi mahiloi sangi maramda chawkhat khongthang paikhatnaba kupna khanaki mifam loraba matung 15 Finance Commission gi Chairman Nandakishore Singna media da phongdokkibada ngasigi mifamda Manipur lenga ki maikaidagi project kunmanga nauna paikhatnanaba proposal ama pukhalakki Project sing adugi manungda human resource hengat hanba mahiloi sangi lam amadi technical education thakwang hanba yauri mahakna makhatana Manipur lengak na Finance Commission da thamlaki ba wafam sing kupna khanaraga paikhat paya ba thabak sing paikhat kani Special category state singi manung saliba Manipur state ki apunmagi senmit loan phagatna ba hon abada 15 Finance Commission na pibaya ba santhang pigani haiki 25 project for state specific funding and sought certain sums of money. The priority focus there needs to be, appears to be on improving infrastructure and social infrastructure. The efforts of the state government for taking the growth trajectory of Manipur into a double-digit trajectory of growth, which is necessary for improving per capita income in a period of the next 5 years. Our award is from 20 to 25 for a 5-year period of over double-digit growth, which will enable the per capita incomes to be enhanced, poverty numbers to come down, and for Manipur's overall economic profile to improve to what would be the best among the special category states, and for being able to fully harness the huge potential, rich potential that Manipur has, both in terms of natural resources and human resources. Amaromda ngasiki mifamadu loiraba matungda Chief Minister N Biren na pangmisingda 15 Finance Commission dagi ahenba paisa sing lawba yanaba forest area gi ahenba cover tawnaba wafam khanghan khre state asigi hauji deficit taduna lairiba sigi matangda su khanakhi Makhatana paisa thamnabada thengnariba awaba singsu ngasigi khanaba aduda yawki maximum level da 15 Finance Commission dagi state government na mateng soidana phangba ngamlagani haina phongdokhi ngasi amuk ekoi honorable minister sing kari mayam yamno tawuni ekoi gi state government na thengnari ba problems maroina forest area cover torum da ba yamna ekoi only 2.5 kata 90% oiraga su arunachal na forest area do sound tawbodagi mogi center da phangi ba paisa madugi port ekoi forest area se actual forest area se cover tongna na ba ekoi madugi price tawi adigi leiriba
ꯑꯩꯈꯣꯏꯒꯤ 8449ꯗ ꯄꯩꯁꯥ ꯊꯝꯖꯤꯟꯕꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯗꯕꯜ ꯄꯦꯅꯥꯜꯇꯤ ꯏꯟꯇꯔꯦꯁ ꯃꯌꯥꯝꯗꯒꯤ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯌꯥꯝꯒꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯟꯇꯔꯦꯛ ꯇꯧꯔꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯣꯏ ꯌꯥꯝ ꯗꯤꯇꯦꯜꯁ ꯐꯖꯅ ꯇꯥꯏ one by one detail fazan tai ado some positive come out kharadi soidna lakani na Amarom dangarang taramanga suba finance commission gi members singa manipur da lariba tongan ba political parties singi mihot singa unaduna taret suba central pay na ba sanpham hapio special plant assistance amade central assistance makhata na chana halu haina taksin kibelai khrabani Churachandpur amadi Bisnupur district ki lona badaleba sagang village da sakhangdaba singna phaubai mai tharamle kumbi police station gi manung sanba khajing khombi lokon haina khangna ba mafam aduda law sangam ahum gi phaubai asi ngasi yainana ba paiduna thambani haire law mapu thaudam khomdonna handaki chahida thengna khiba waba kaya adu chahi gi law yega dawriba asi loiraga kharmakhai di koklagani haina khalamba adu aremba oire thodok asi matungda mohana tawhaningde lenga ki maikaidagi su pangbaya pamateng panghaningi haina makhatana phongdorakle kana yaragana masi tawiriba sakhangdaba mi hinge thibiro aduga khunnasu authority mateng pangbire adigi police nasu masi khara mateng pangbiro koidi leitabani na masi koi khubang mai ni koi sa iro sunate mingodagi koina salaga bandok paraga ujabani masi sarkarna amutang miyang changbiu Sagang village ki chief imi sertona thodok asi laibak thibani asiguma ta hoidaba thabak asi matung amu hana tawdana ba lenga ki mari lenaba singna chapchana thabak paikhat haningi awa ana taraba lawmapu asigi damakta sagang village da lediba yumthong khudingdagi angamba phau khaigatuna piragani haire koi singasi sigumba phataraba wakhal sing ase koi manipur da thamningde asi yamna phataba adumba wakhal lorni kanagumba manasu masigumba wakhal sing si chenbida manasu phagani ngasi awaba nangaba imong segida makta koi khunna angamba makai koi phau pha khaigat nagani koi yumlak chahumni chahum asena angamba phau khaigat le haraga mahaki chahi amagi phongbam thokpa phobot yankhai humpu do adumak to phangma ngamdaragasu 90% gumbadi phanghangani haina thajai Mathang sahida Manipur Sangai Festival Sangai gi pokna from Kaibulam Jawda Park ama semgatuna achauba festival ama ohena ba madi Sangai bu hena malemda saktak pangamna ba thaurang leire haina Forest and Environment Minister T.S. Syam Kumar na phongdokre Kaibulgi YIC ground da chatharaki ba Manipur Sangai Festival losen magi thauramda minister na wafamasi phongdokibani Forest Department amasung Tourism Department anigi marakta Social Advancement and Sangai Conservation Society amadi Sangai Protection Forum ani na chathakiba festival loisin magi thauramada PDA gi chairman T Robindro Manipur Pollution Control Board ke chairman L Radha Kishore Kumbi Kendra ge MLA S Bira Forest Department ke Chief Conservator of Forest ke Angami Susaru Yakhi MLA T Robindranath Nimitarani chupna chatharakhiba festival asi asoi angam yaudana asi loisan mangamba asi government asigi mai pakpa amadi miyamgi matengdagi ngambani Mathang sahidadi hena chawba festival ama oibangam nana bahon aminasi haiki Minister Syam Kumar na lamdam asigi akoibagi saktam ngak senduna ipa ipusingna thambiramba nat amadi culture galoina pak chawraba loktak pat pukan bada pat asigi akoibagi miyamna saugatpiyu pat manungda nga phaba yauna hingnabagi lambi thijabada lenga asina thingbalai te adubu isagi kusira sida pat manungda yumkai sajinduna tawningba mawongda tawba nga phabada electric current huna singba sizinaduna nga phabiganu haiki Tamtang masagi amadang ngaliba sakeng misin hariba loktak manipuri singi amadi tumbi senderba lek malina pangdor sing balokta asu kan bada amadi sumak kay bulam jawgi na sing pak masih pangtoy pa sangai festival masih malin punna koi ngjing tinna tadi ba pithimi le paki adung na ba asaw usang kaya na amadi lombi kaya na manipur amatang yogjaraga de kay bulam jawgi yogjaraga na kanno hukumatam masida lamdang masih pajasing na amadi manipuri pajasing na loktak amadi sumba kay bulam national park sangai kan bada sing patoy kan bada asaw mateng pangwiwa NSA takraba ki sorsan gi matangda Congress MLA ke S Joy Kisana isu masakatpa si laibak thibani haina BJP Manipur Pradesh ki wangang loi CS Bijoy na phongdokre Kanchipur da leba party asigi office ta pangthok pa pawgi mifam amada mahakna makhatana Congress ti isu natabada chatuna leire
Opposition ama oiraga lebaki isuda chatre Kishore Changi matangda MLA amana lali chumi habase angakbani democracy chatpa lamdamda elected member amada honorable haina chatnabi ama lairibani mahaki thawong asi government ama hekta oiram labasu tangai fadana ain gi oiba thabak lokhat patabani haiki Mamangi offense lere 100 similar offense ma commit tawre adagi mathakta yam sangna magi Facebook posting gen bio akogi communal oiba anti national oiba racist oiba posema lep tana sam thagla ego 90% NSA palamdagi nainarakpa matamda concerned authority na kadangoi dusu single offense amakida heda pan banate MLA MP Nadaga State Minister da Kishore Chandra sizinariba adugum language sizinabasidi sida thadok pataragadi akhoi democracy na piriba akhoi da ikai khunabdo mana challenge tawasi thadok tan thamagadi democracy ji akhoi na thawai drena lawgi mong malak patabani handaki matang sida Sri Kishore Chandra na hanjan na magi sizinahida wahi sizinabagi matakta government da challenge tawi noina ngamagada I farado and the challenge that we mongda public insight over kanagumba khogi international group amagi support to manwa mayam yorupotigi tangai phatabe action se preventive detention doina lewaki akhoi peace and harmony communal harmony lainaba torokpani Amaramda Kishore Chandra wangkhemcha matawkaramna NSA tahanduna jelda thamlebano mahakpu athuba matamda thadok pira u haina kaisamthong wairang ningthau leirak kaisamthong laisom leirak amadi imong manungna sindunang asi kaisamthong wairang ningthau leirakta wakat mifam jathakre Kishore Chandra gi loina biranjitana mahaki mapuri babu karigidamakta NSA tahalebano athuba matamda lengakna minung siga loina mahakpu thadok piyo haina appeal tawrakle Karamba kari base no magi pali ba NSA je akoi ka inta khangzade ase mana abusive language season nai haibagi damakta di court na di bail hado khabani adu ba season na bana ek amata pan ba ya de kote haidana ado karamba ground no kari no akoi ka inta khangde NSA pali Handak yumda yokpa sa amadi nganu yensing hatuna chaba sa makhalama leire haina thajanaba leirak diba sigi makha tarakpada hairiba sa aduna mi fawba sohale hairiba asi aranmani haina forest minister TS Yamkumar na haikre thongju kendra gi manung chanba ningom thong kitna panungda laiba mutum ina khunbi kaubi nupi amana sa adu uhawi haiba wafam lakpadagi minister na mafamadu da chatuna yengsinbada wafam asi pawmising da phongdoki bani Mahna makataraduna sayen amadi nganu na singba kaya hatuna chaba sani haiduna tongan ba photo kaya mioi kharana social media da thagalagliba asina miyamda amuka hena mi paiba amadi tangdulata da bathokhalle asigu mathabaga si kanagumba singna social media gi kuthang da photo na singba sing makhata na khudam yauduna thagalakpa tarabadi ain gi oba cherak pigani haiki masi karma khangi sano detector myam si khanga kan da khoi mayam puna ko department is ready to take up any action tauna ba khoi ki ek ki batung ne khoi thabak tauna ba khoi lai de tuna mayam na khoi ki pakhat pi da ba singna bi da ba de ki Facebook ta WhatsApp ta tongan na khoi sta mi da adu so e gumba hajam gumba adagi keno to gumba ade tongan gi khoi ki lai ba wakhan sa jal kan da computerized magi semjal la kan da sa makan semjal la kan da mane mai da sa semjal la kan da khoi ki mi bi ken ba ba satam to bi gan madu ma thakal ga di wildlife eki matungna forest eki matungna we madu chaptan action logani Khongsat the forest department ki makok thongba official kaya su saruk yakhi sa uhawi habi mutum ina kunmina minister da paudam khibada ngarang nung tilpung ahum makhairom tabada mahaki nganu makon meyada sa ma ukhi sa adu hui mali machungang leinei mi lakpagi sahum phangbada yamna yangna imphal ture lomda sen khibadagi uba phangkhidre haikhi Khongsat the saruk yakhiba chief conservator of forest DS Mahendra Pratap na hojik Manipur gi tongan ba mafamda yumda yokpa sa yenda landarak liba sa sing asi phanana ba tongan ba mafamda lang thakle sa sing adubu yariba makai hingna phabada miyamna sumateng pangbiyu makhoi bu hekta hatok patawbigano kari sano habe chapchana khangdokna ba hayeng central team ama Manipur da laklagani makhoi ga loina na hojik miyamna thengnari ba sa asige chapchaba masak khangdok pangam lagani haiki
Imphal East ki Singmairong kabui khulda leiba takhelambam Renudhar kauba nupa amagi nganu taranithoi sakhangdaba sana hatok lamle nganu anina mangkhre hairi thodok adugi matangda Renudhar na mahake farm gi thangnabada leiba yumbu na ngarang ahing pung taranithoi makhairom tabada nganu langbagi makhol takhi social media da nganu yen chaba sa sing adu masa panba amadi mi da sulandaba yaba sani haina sandorakpa thengnarakpana makhoina nganu makon nga naknana leiba thongnaw hangba kibana yenghawdabadagi sa masak khangba ngamhawdre haina pawdam lakhi miyamna maingal leirabadi changma ngamde haina bagi matung ina ngarang nungthilda bulb ama thalambani maduna sungak thokpa ngamdre sa adugi tahoba khokol gi matung innadi pairaga chatpagi khudam laite maramaduna miyamna lanna sandokpiganu haikhi Huziki sajine attack tawda khogi amam jaga da attack taw habidagi aina ngarang je bulb ke ka thalaga mai je ngalan bane ba mai ngalan bata ju ngarang ahing je pung baro makhai swaida ne habe thangna ba kanguna yumlona kanguna habe pau tamak badagi pung baro makhai swaida thodok se thoke bane pai bagi mawong di mande pai raga di moi di khongun je foot ahum mari muki distance la yeba magi kano satpa je Manipura yam toina huri chathaiba thodok amanina masi aseng bodo akhoi social media da thagat ba adagi seng da kangu kharaju seran turan thagat ba yawe ba si santok pidana ba ai ISTV thongdagi hajari Laimaton sing amadi masigi akoibada leiriba Manipurgi puwariga sagonnariba mafam sing MMTN sinduna miyoi kayada khangan bagi thabak chatharakle hiram sida report ama Manipurgi 7 highest peak hair khangnaba Laimaton sing adugi maton dari sing asigi awang masi sea level dagi above 800 meters muki changni ching asi karigidamakta Manipur gi itihas ta significant oribano amadi ngasi MMTA ga laiba adventure trekking trip sina karigidamakta sigi mafam sida sillibano haiba sigi matangda MMTA gi joint secretary akoi gi oza gagan dandra gi wafam khartaminasi gi puya gi wari dagi ho haigadi laimaton gi hainau kaina puya daga so hainari laimaton daga hainau pambi thenagadi hainau hunbu thenagadi mi mahiya le kaina gi laimaton pambi chor phone kaina si khona hainau pambi howidi khange so tam pangna thengna deba hainau pambi gumse puya gi hakona wari ni dugo mosin thok tagi sleiba dai kitang kumdhabiraga laimaton masi kitang haidhabiraga khoi tongjai maring lambi oiba sidai da khogi thaina gi puya gi nakna wari da su khara khoi lain to lambi wari su khara wari khalai adu kitang haidharga sigi makha thongbo renje sidai da khogi lemta ki range la phangani thajinde hoga laimaton se phawrga kobu mukta khogi thaina gi khogi man khamba gi hakta mana khogi kobu salang mai bana mana yungamba nungbi paringa su leibi wari leri ko khogi makhtang haidharga lukhabi mhum hoina thaina gi khos puya daga phone ni wari liba khogi layo re lai ani gi wari ga phana hakting kupna yoba puya daga yoba khos wari khas leri adu matam dun le ma ching pra maru koi hojiti kitang ching songal ayam na nature se kitang fark pajana sai jahana mana da hadina song kon lambi gi su udaba kitang chibu kha wari ismu pun le sini khona langun chinga akhona map na explore tong na map la mutun kana map khangan jani se ngasi MMTA gi laiba trip se sigi nung gi oiba wakhalon se kai tourism festival ani hari ngi dagi hona khoi jaga se explore tong no pula kone la imam se kegena da hiking sin da mile trek macha sum chat pa ya bagi ya khona pung amani da sum chatu sin ya ba trek tourist kana gum tourist na laga trek masam saning bawi ching masam kaning bawi siam phana se explore tor ga map se khangan jani se du gi damak tani MMTA manung gi thim MMTA gi mai kai dagi khoi gi state ki leizariba akhoi gi natural heritage adagi adventure site sing ase mayam da explore tongna ba Manipur we hena promote tongna bagi akan ba mawong da khongthang kaya ma paikhatle ngasi gi laiba adventure trekking trip asisu adugumba khongthang dugi saruk am moina laksabani Manipur bu khangminasi Manipur bu explore tominasi haiba pandam du da lakpa khongsat ama khakni laimaton sing dagi paudam jariba rina nomaithem ISTV news
Lieutenant General Alan Singh asi thabak pothakre Lieutenant General Alan Singh na wangnongpok ki oina ahum suba Manipur gi oina ani suba Lieutenant General ne lising masamapan humudra mangada mahak National Defence Academy khadak wasba Pune da changki amasung lising masamapan humudra mapan gi Jun mapan da army da masagi chahi kun subada commission tawki mahaki chahi nifu gi service asida Bhutan da chahi ahum laiki Inglisingani taragi February kuntarukta Afghanistan da leba Indian Medical Mission da terrorist singna attack torokpa matamda mahakna rescue mission lusingki Operation asida Major Dr. Lystrom Jotin Thawai Thaki mahakna boro amasung alpha ka tawnaba accord singda saru yabaga loinana asram amasung awangnongpok lamdamda tangdu laitaba ama puraknaba honabada achauba thaudang lauki Thabak potharaba matungda multinational companies singna torokpa offer sing mahakna laukhidre Manipurda mahak lainanaba firep laure adubu mahaki oiba masagi yum laitabana asan mayum amada laigadauri haire Manipur gi apunba saktam hena chesinana ba United Front semkibagi humudrama thoisuba ningsing mifam CPI Manipur State Council na sinduna Manipur Press Club ta pangtokre Jananeta irabot ki lamjing makhada ching tamgi mihut sing punduna Manipur apunbagi saktam kannana ba achetpa firep lauduna apunba front semkiba amadi Manipur lengakta full responsible lengaki wafam pukhatkiba nimit asi ningsing bani Tharomasida social scientist Dr. Dhanapi Lystrom cultural activist Ningthauja Lancha CPI gi state secretariat member Langoli Boyaima nupi maruki president Sakisu Saru Yaki State Secretary L. Sotin Kumar na lising macama paniputaret ki November kontrada Manipur gi apunbagi saktam hena chasanana ba United Front sem kiba numit puning singduna Manipur gi apunbagi saktam da singnak pakhuding thengnamina na ba chingtam punna lepminaduna lakli Lenga ki kanglup naiba thausil kaya na ngasisu Manipur gi apunbagi saktam da singnarakpagi maram oihale front asigi wakhalol mapung phaba hak laiba lenga adu ngasi na hona na ningsingduna hena khongpham chet na lepduna taksinbagi matam oire haiki Bangladesh ta lairiba maitai singi marakta hena lairaba amadi mama mapa laitraba imungi angang singi maraktagi chahi amada yamdrabada mahairoi ani ahumlom khongjomda laiba Slopland Public School da lemna mahai tamalagani haina school gi founder nahakpam babulin na phongdokre Tourism Festival ga mari lenana Bangladesh tagi lakpa maitai singbo Slopland Public School da harau tayamna okpagi tharomaduda babulin na makataraduna pakhar kadauri bethabagasi mapung fana mai pakna na bohat aminasi masida Patriotic Writers Forum gi maikai dagi sumateng pangbiu haiki Makoi boharau tayamna okpagi tharomaduda Patriotic Writers Forum Manipur gi secretary yauna taimioi kaya susaru yaki Amaramda Patriotic Writers Forum gi Secretary Rakesh Narem na lusing naduna Bangladesh tagi lakpa maitai sing adu khongjom gi khebasing da chatuna thobasing gi mafamda hekat lekat sutangki Manipur Sangai Festival ga mari lenana Chorus Repertory Theatre Complex da numit humni chatharakiba Imphal Literature Festival ngasi loisin kre ngasi loisin manimita Manipuri Sahitya da Sangai haiba symposium ama pangthokhi symposium asida Dr. K.S. Samungau amasung Dr. Sirom Rajketan na che pathokhi Professor N. Tombina moderator oikhi Manipur gi ariba amasung anoba lari kayada Sangai gi maramda yauriba sing puthoktuna nainakhi loisinbagi thoram asigi aroiba oina Sangai gi maramda iba Saireng sing pathokhi Manipur gi mapandagi lakpa aiba singda sahitya thopang lop ki maikai dagi khudol tamduna ikai khumnaba utkhi Organizing Committee ki Chairman Sharat Chanthiam na Manipur government na sahitya gi lamasibu khangbiduna literature festival ama yahonba si yamna thagat ningai ni handaki festival asida Japan amasung Bangladesh ki aiba singna saru yaba asina Manipuri literature asi mapanda sandokpada chawba mateng oiragani Manipuri amasung Japanese literature translation tawnaduna sakhangnabasu ngamlagani haiki Manipur Sangai Festival da saruk yaba lakhiba Myanmar Manipuri macha mioi kunmathoi Laning Thoksana Mahi Temple Board na chaklen ama chaminabaga loinana harau taramna okpagi tharom ama first emer compound gi manungda lairiba Laning Thoksana Mahi gi laisangna pangthokre tharom aduda board asigi vice president Vidyapati Sanjam amadi thaupuba singna Myanmar dagi lakhiba maitai singda kabui furup gi lengyan phi amamam khudol tamki Vice President Vidyapati Sanjamna itihas ki tangkak amadagi lapna laikhraba lamdam asidagi haukiba iraicha singna lamdam asida lakpada asuki matik pukning nungsiba phawi makhoibu lamdam asida lairiba singna nungsiba mityang amaga loinana okpani Manipur gi wangmada khunda khraba iramdam asidagi haukiba khunja sing mafam asida tattana lakningna ba laingakna policy semba mathau tai haiki
ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯃꯁꯨꯡ ꯁꯅꯥꯃꯍꯤ ꯏꯄꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯒꯣꯟꯅꯅ ꯅꯤꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯠꯅ ꯆꯦꯟꯅꯅ ꯂꯥꯞꯂꯕꯁꯨ ꯂꯥꯞꯅ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ YSC ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯑꯄꯦꯟ ꯄꯦꯟꯗ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯍꯤꯔꯝꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯄ ꯃꯦꯟ ꯚꯦꯅ꯭ꯌꯨ ꯑꯃ ꯑꯣꯏꯔꯤꯕ YSC ꯒ꯭ꯔꯥꯎꯟꯗꯅꯤ ꯏꯁꯇꯣꯜꯁꯦ ꯑꯩꯈꯣꯏꯁꯤ ꯐꯪꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯇꯣꯉꯥꯟꯅ ꯃꯁꯤꯗ ꯅꯞꯄꯒ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯁꯇꯣꯜ ꯐꯪꯖꯗꯕ ꯑꯩ ꯇꯁꯦꯡꯅ ꯇꯥꯟꯅꯩꯌꯦꯕ ꯃꯌꯥꯝ ꯂꯥꯎꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯁꯤ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯩꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤꯁꯤꯗ ꯁꯨꯝ ꯍꯥꯏꯔꯒ ꯃꯆꯤ ꯈꯔ ꯌꯣꯟꯖꯒꯦꯅ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯌꯣꯟꯕꯅꯤ ꯑꯣꯀꯦ ꯑꯗꯣ ꯀꯌꯥꯝ ꯌꯣꯜꯂꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯁꯦ ꯉꯔꯥꯡꯗꯩꯗꯪꯗ ꯌꯣꯜꯂꯦ ꯍꯥꯟꯅꯗꯤ ꯌꯣꯟꯗ꯭ꯔꯦꯕ ꯉꯔꯥꯡ ꯌꯣꯟꯕꯗ ꯌꯣꯡꯆꯥꯛꯁꯤꯒ ꯑꯗꯒꯤ ꯁꯤ ꯄꯨꯂꯞꯅ 14,000 ꯌꯣꯜꯂꯦ ꯃꯣꯏ ꯃꯁꯦꯟ ꯌꯥꯅꯔꯀꯥꯟꯗ ꯇꯧꯔꯛꯄ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯁ꯭ꯇꯣꯜꯁꯦ ꯀꯔꯝꯕ ꯁ꯭ꯇꯣꯜꯅꯣ ꯈꯟꯊꯕꯤꯔꯀꯥꯟꯗ ꯁ꯭ꯇꯣꯜꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯔꯝ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯦ ꯃꯄꯨꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯖꯅꯤꯡꯉꯤ ꯀꯨꯝꯁꯤꯕꯨꯗꯤ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯃꯣꯏꯒꯤꯗꯃꯛꯇ ꯁ꯭ꯇꯣꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯄꯨꯡꯁꯨ ꯐꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯣꯠꯇ ꯊꯝꯖꯅꯤꯡꯉꯤ ꯈꯜꯂꯦ ꯁꯤꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧꯖꯗꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯁ꯭ꯇꯣꯜ ꯑꯣꯏꯕꯅꯤꯅꯅꯦ ꯗꯤꯄꯣꯖꯤꯠ ꯂꯧꯖꯗꯔꯦ ꯃꯊꯪꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯀꯔꯝꯕ ꯄꯣꯠ ꯍꯥꯞꯄꯤꯒꯦ ꯈꯜꯂꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯊꯥꯡꯗ ꯀꯣꯚꯔꯒꯨꯝꯕ ꯍꯥꯞꯄ ꯑꯗꯩ ꯁꯃꯨꯔꯥꯏ ꯑꯁꯥꯡꯕꯒꯨꯝꯕꯗꯣ ꯁꯤ ꯌꯥꯝ ꯍꯪꯉꯦꯕ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯊꯝꯖꯍꯧꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯐꯖꯅ ꯁꯦꯝꯃꯒ ꯇꯧꯖꯒꯦ ꯈꯜꯂꯦ ꯂꯩꯔꯤꯕ ꯁ꯭ꯇꯣꯜꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯉꯥꯡꯒꯤ ꯁꯥꯟꯅꯅꯕꯒꯤ ꯄꯣꯠꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯦꯂꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯃꯌꯥꯝꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯗꯅ ꯇꯨꯔꯤꯖꯝꯁꯤꯡꯗ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯅꯕꯒꯤ ꯄꯣꯠ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯑꯩ ꯆꯠꯆꯗ꯭ꯔꯤ ꯂꯝꯕꯣꯏ ꯈꯣꯡꯂꯥꯡꯁꯨ ꯆꯠꯆꯗ꯭ꯔꯤ ꯑꯗꯨ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯃꯦꯂꯥ ꯑꯣꯏꯅ ꯎꯔꯦꯅꯦ ꯁꯤꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯕꯨꯀꯣ ꯑꯁꯨꯝ ꯌꯦꯜꯂꯛꯄꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄꯁꯦ ꯉꯁꯤꯅꯁꯨ ꯂꯥꯛꯄꯅꯤꯅꯀꯣ ꯌꯦꯡꯕ ꯂꯥꯛꯄꯗꯁꯨ ꯃꯦꯂꯥꯔꯥ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯍꯥꯏꯅꯁꯨ ꯍꯥꯏꯐꯦꯠ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯅꯣꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯗꯤ ꯁꯤ ꯃꯊꯛꯇꯪꯒ ꯍꯥꯞꯆꯤꯜꯂꯒꯗꯤ ꯃꯄꯨꯡ ꯐꯥꯕꯁꯨ ꯑꯃꯨꯛ ꯍꯦꯟꯒꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯕ ꯇꯥꯔꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯦꯟꯂꯨꯝꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕꯁꯦ ꯄꯨꯊꯣꯛꯄꯤꯕꯔꯒꯗꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯥꯎꯠꯁꯥꯏꯗꯇꯩ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯖꯕ ꯌꯥꯔꯦꯀꯣ ꯁꯤꯗꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯒꯨꯝꯕꯁꯦ ꯄꯨꯊꯣꯛꯄꯁꯦ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯥꯛꯄꯁꯤꯗ ꯑꯗꯣ ꯈꯤꯇꯪ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅꯤꯅ ꯈꯔꯗꯤ ꯋꯥꯏ ꯒꯥꯔꯤ ꯂꯥꯞꯅ ꯊꯝꯃꯝꯃꯦꯕ ꯑꯣ ꯅꯨꯡꯉꯥꯏꯌꯦ ꯁꯤꯒꯤ ꯃꯑꯣꯡ ꯈꯔ ꯎꯕꯁꯤꯕꯨꯗꯤ ꯑꯗꯣ ꯑꯁꯦꯡꯕ ꯁꯉꯥꯏꯗꯤ ꯌꯦꯡꯅꯤꯡꯉꯤ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯅꯤꯡꯉꯤ ꯐꯖꯅ ꯆꯠꯊꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁ꯭ꯇꯣꯜ ꯄꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕ ꯈꯦꯠꯅꯕ ꯊꯝꯗꯅ ꯁ꯭ꯇꯣꯜ ꯄꯤꯕꯒꯤ ꯃꯃꯤꯁꯨ ꯆꯥꯎꯅ ꯇꯥꯕ ꯎꯔꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯁꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥ ꯑꯣꯏꯕꯅ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯇ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯅꯤꯡꯂꯕꯁꯨ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯁꯉꯥꯏꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯌꯦꯡꯕ ꯂꯥꯛꯅꯤꯡꯕ ꯃꯁꯥꯒꯤ ꯒꯥꯔꯤ ꯂꯩꯖꯗꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯕꯤꯗꯨꯅ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯀꯤ ꯒꯥꯔꯤ ꯁꯤꯟꯕꯤꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯕꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ICTV ꯄꯥꯎꯒꯤꯗꯃꯛ ꯒꯦꯅꯦꯁꯨ ꯂꯨꯡꯈꯥꯏꯕꯝ ꯀꯩꯕꯨꯜ ꯂꯝꯖꯥꯎ YSC ꯒ꯭ꯔꯥꯎꯟ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄ ꯃꯩꯇꯩꯁꯤꯡꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯇꯈꯦꯜꯃꯌꯨꯝ ꯁꯥꯒꯩꯅ ꯁꯤꯟꯗꯨꯅ ꯇꯈꯦꯜꯃꯌꯨꯝ ꯇꯣꯝꯕꯒꯤ ꯈꯨꯔꯥꯏ ꯁꯥꯔꯖꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯟꯗꯂꯦꯗꯒꯤ ꯂꯥꯛꯂꯤꯕ ꯃꯩꯇꯩ 12ꯀꯤ ꯀꯥꯡꯕꯨ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯇꯈꯦꯜꯃꯌꯨꯝ ꯇꯣꯝꯕꯅ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗꯒꯤ ꯍꯣꯡꯂꯛꯈꯤꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯁꯦꯟꯌꯦꯛꯁꯤꯡ ꯑꯃꯗꯤ ꯅꯣꯠꯁꯤꯡ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯁꯤꯡꯅꯅꯕ ꯈꯨꯗꯣꯜ ꯇꯝꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯩꯇꯩ ꯀꯛꯆꯤꯡ ꯇꯥꯕꯝ ꯔꯥꯖꯀꯨꯃꯥꯔ ꯁꯔꯃꯅ ꯃꯈꯣꯏꯕꯨ ꯃ꯭ꯌꯥꯟꯃꯥꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤ ꯑꯃꯒꯨꯝꯅ ꯆꯞ ꯆꯥꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯦ ꯍꯥꯏꯈꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯇꯈꯦꯜꯃꯌꯨꯝ ꯇꯣꯝꯕꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯩꯇꯩꯁꯤꯡꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯤꯡ ꯍꯦꯟꯅ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯪꯂꯥꯇꯣꯝꯕꯤꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯃꯄꯥꯟ ꯂꯝꯒꯤ ꯁꯤꯟꯃꯤ 3 ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ
Miyoy ahum sakangdabasing na phakre haiba pau phangbadagi Imphal West Commando gi apunma kangbo amana Kangla Tombi amadi masigi akoiba mafamsingda paktakna na thiba humbagi thabak jathari ISTB na phangba paugi matung ina phakhiba sinmi ahum asi National Highway number 39 Tandong Yangi North AOC phauba Suriba Sibilaya Construction Company Private Limited kini haidi Makoi ahum adudi Vir Singh Jahi Nifu Apokpa Satibir Haryana Ramji Jahi Kunmanga Apokpa Kanhailal UP amasung Dinesh Kumar Yadav Jahi Kuntra Apokpa Rajadev UP degini haidi Phajin Kiba Sinmi Ahom Asoy Angam Yaudana Thadok Piraknaba Sekmai Protection Committee Awang Sekmai Advanced Women Society Amadi Sekmai Nagar Panchayat na apel tauri State asigi development puraknaba lakliba simising asibu Manipur government ki maikaidagi su matungda pamdaba thokdok thoktanaba protection pibiu hairi Hajik marakthan black amatang lawjari W Square Face Bar, an all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. L Sweets and Savours ki ahaw atumna adong special occasion ki mathil ama oihanbiu. Nauna luhonggadoriba couple singi customized hazing pot ki package amadi wedding cakes phangbiragani. L Sweets and Savours ke Sampa Junction near Pongafam office opposite Sisipur parking. Pangbiragani 6 lakh yum Manipur Sangai Festival Isingani Taraga Nipangi Hapta Kangzaibungda Hangliba Panchoibi Construction Private Limited ngasi maglengsin biraktuna live demonstration yengbaga loinana spot booking da lupalishin kuntragi discount su lobiho amasung pangbiragani housing loan da 2.67 lakh fawagi subsidy akupa marol gi da ngasi maglengsin birau Manipur Sangai Festival Hapta Kangzaibungda hangzariba Panchoibi Housing Finance Company Limited contact number 8118942831 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sem saba matamda yamna mating pangbiki aduga BCC dagi aina phangkiba study material regular mock test suggestion na chingbasing yamna chanaki. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE Class 10 and the Class 12 Science. 32 students per class. Girls hostel in the Sambla van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express. Break kitungda taramna oksari makhataba pauda MPP Central Committee Member M Totom Sanana Media da MPP gi Lok Sabha Mikhalda mirep thadok loi haiba wafam phongdok lubagi ngasi ayuk mioi ani laktuna ki helam le haire Manipur Press Club ta pangthokpa paugi mifam amada mahakna makhatana MPP gi Ojogindrona hadak Lok Sabha Mikhalda inner amasung outer da mirep thadokani haikiba adu party asi ECI da register tawrabasu unrecognized tawri amasung phan leitabana maram oiduna mirep thadok loi wafam asigi da ngasi naha ani laktuna mangonda ki helam liba asigi maram khangan biyo haiki
Nipan Shida, Machakanta Moinani Laga, Tolona Kaino Kain Torga, Moji Iwa, Chutati, Moito Bangam to Banganaga, Nung up of oil, Adu Torgano, make a chatway. May anyone know if I covered happy photo couple singles in him. Although I Korean single to know, a quick motoji, quick group lazy, NPP, was usually because staying that, was Palam to Utamam Morga, Kindi Talpo Marum Livo, Maruena, after inner the Kindi Talconesibo, member Anika Lazy, Anisnecta, after Kindi Puyairo. Pagi wait about you, Dukan, Moy Pasatan Biana, Mu Karagi Canoni, Masi Toshini. Kuntrani Suba, Manipur University Intercollege Youth Festival ngasi luisin kre thoromaduda MU ge Administrator Journal Singh School of Social Science ki Dean Professor and Lokendro Students Welfare ki Dean Professor CSS Sobanta Festival asigi makok mathang tarabasingda manamathunsu yantoki. Dr. Kamal Memorial Association Sinduna Anisuba Raslila Nimit Thoram Langtabal Kunja Awanglake Community Hall Pangtokre Thormaduda Standard Robert High Secondary School ki Principal PS Landhoni Amadi Oinam Romansu Saru Yaki Association ki Advisor Sumati Sograkpamna Manipur Bumalemda Masaktak Liba Raslila Amadi Masigi Haurakpam Hogolak Liba Nahasingna Kaubagi Mahongda Lerek Libasi Tungkoina Ningsing Duna Lehaunaba State Government na Mayang Sanghaningi Haiki Malom amadi konthongzam phawna phamda leiba malom hawai logi mera khong mathakta nauna sagada bathong ama nauria pakhang lakpa kendra gi MLS Subhashandrana ureb uyung tamkhre MLS Subhashandrana thongasi sabinaba mamangi lengakta sahi 15 rom changna taknabada thabak oina onthoraktabadagi lengak asina sanana ba hairakpadagi anoba sahi ki khudoloina pinaba lupa crore ama lakh 18 changna sagadabani thong asi thataruk ki manungda loisinaba pandam thamli haiki Manipur Rural Bank ki kunmanga suba branch ama Bisnupur Ward number 6 ta hangdo creator madu the Nabat ke General Manager Imphal PN Praveen Kumar Manipur Rural Bank ke Chairman Dr. Prasantana Kumar Bisnupur Municipal Council ke Councillor Singsu Saruk Yaki Pradhanmantri Ujala Yojana ki makhada Khetrigaon Kendra ki manung sanba kaikhu makhaleka gi imung kuntra da gas connection tahon kre tharomadu da MLN Indrajitna scheme ki makhada beneficiary sing da gas pangan bagi thabak makhata na chathaki gani haiki Amarom da topul awang mamang laikai wad ama tu da leba thoksom sarat ki nganu khara sunga si ayo ngan bada siduna leiramle ani amadi thibe khangdri haire thokdok thokpham da Bisnupur Forest Division gi Deputy Range Officer N Biraj Singh na losingba timama laktuna yengsin kre mafam ani ahum thokna nganu sing adu siduna leiramba thengna ki nganu sing adu bu chakhiba sagi khongol oigani singnaba mafam taram ki N Biraj na Hojik yumda loiba yen nganu amadi hameng okna singba chari ba sama khalasi hojik phawbagi oina chapchaba khangba ngamdri forensic science ki akhanaba tim laktuna yengsilagani haiki khangminara matungda akhoi punna yengminasi kari potno habdo khangdri ho mamangadi karimta khoina kai step amta lokhoi pigino forest department veterinary department amusung department maru oiba department punna changa ga akhoi mam thigachagani si kai ormba ya habje thigali amusung wildlife institute of india ta akhoi tanaraga akhoi scientist ke aga tanaraga kari sa ormba ya habje akhoi kupna thinjari huji pawdi More 1/6 veterinary building da EBM amasung BB-PAT sizinabagi matangda awareness campaign chathakre campaign atuda 42/61 na leba voter singda EBM sizinaba amadi BB-PAT ki matangda khangan ki National Health Mission ki makhada National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke NCD amadi District Health Society Bisnupur na sinduna World Diabetes Day ki thoram Bisnupur da pangthokre thoram aduda CMO Dr. T Manihar NCD ki Nodal Officer K Bipin District Malaria Officer TS Nabakishore District TB Officer S Brajan Medical Superintendent and Bimo Susaru Yaki Tharomgi sarungma oina miyamgi khongsat amasu satki Myanmar dagi Sangai Festival da saruk yaba lakpasing International Society of Manipuri Gauria Vaisnavas nangasi singzamai singa makhada harau taramna okre association gi maikai dagi achamba khudol su tamki Mathang sahida pangthokadoriba Lok Sabha Mikhal gi election campaign outer gi oinadi haunare ngasi mirap ogadoriba Cat James Kasung gi election campaign wabgai kendra gi maibam irong ward number 2 ward number 5 amadi 1 da campaign chathakre
Laumi singi senmit lon English sing ani kunithoi phawada saruk ani hengada naba thausil gi makhada Manipur lengakna Manipur Farm Agri Equipment Exhibition ga loinana Rabi campaign pangthokadawri Sanjen thongda leba Agriculture Directorate ta pangthokpa pawgi mifum amada Director PS Rajendrana Pradhan Mantri Krishi Sinyachani Yosna Mission on Agriculture Mechanization Scheme gi makhada Laumi singi sel thumgi pibam hengada hananaba ataba mamalda farm mechanization gi anauba potlam singi demonstration Chief Minister na mathang thagi anida pangai gi hautal da haudokani sahi asidagi anauba chana pathap oina district agriculture officer singna district singda FIG amasung farmer group singa punna ithai lokhong gi kudong chaba laiba mafam singda machine amasung marumarang sing pigani masina longmi singi per capita income hengatpa GDP chada mari yobada aroiba thaudang oigani haiki Sama yang belum itu mungkin tak iba petang ani itu bang toko tu riba baru ini si misalnya kau launch tu begitu riba function si long Manipuri progressive farmers sing atau Manipuri farmers club sing atau FIG pun nama all members sing jelang pira kan dah function si mapung bawa mau henview hai nai apel tu seri. Guntrama Pansuba District Level Science Mathematics amasung Environment Exhibition SSA Hall ZEO Kangpokpi de pangthokre exhibition asi Science Unit Education S na NCERT New Delhi ga khusam naduna pangthokpani Kangpokpi gi tongan ba school gi mahairoi singna written quiz amadi exhibition asida saruk yakhi Sahi asigi April kunmari de sanga khiba ukhrol gi women market ki kaithel phampham athuba matamda pithok pinaba Zarinau Sinsim Women Vendors Association gi chairperson Onmila Mayer Nauna mari leinaba singi pungning singsile ukhrol da pangthokpa pawgi mifum amada mangna makhatana Chief Minister N Birena mamang sahi English ngani taratareta ukhrol da lakpa matamda nupi potfam phamliba singna thengnari ba khudong cha ta ba yenglaga nupi kaithel ama sanana ba phongdok lamki kaithel asi athuba matamda saduna sahi asigi April kunmari da Chief Minister na miyam da khusinaki adubu ngasi phaba potfam phampham sing pithoktre kaithel leraba so haujo jilambi da famduna pot yole December tara phawagi manungda potfam Sindok Pidrapati Kaithel Asida Changduna Pot Yon Bahoragani Masida Government na ngaksen biu hairi Concerned authority na allotment bibi dradi aikhoi phampham leidrabani na 10 December 2018 numit tagi building du da pham kharage government na yengsan biu Kasturi Thong Makha Lambi Nagatural Street Vendor Association na vendor card pigani haina kaithel phambi singdagi sel khai khibelaite haina association gi maikai degi sengdokle thaski kunipanda KS loidang kobi amana media da association gi mathakta sikiba manal gi wafam paladuna association gi secretary and ibei mana sel khai haiduna association bo lana uhana ba honariba asi samjin sajan mani haiki Loidang dewi hari menu piye dona biya ma made memsa pramona senjai selawi hai to kan kana goma dagi selawi belaite ma na hai yu chamna jan wai ni ma khoi basa khang de khoi group ta moi yaw de moi si anau ba nganang na pham lai ta na phang pani moi na phamba jalaga hi pajare na moi khara na lai sarak pani khoi ta kaim ta moi dagi kana de pas kaim ko mai ram to pada khara patara ama kulama kharaga tawdi lai aduga moi dagi khoi na paisa nu ja khaiba khoba kai su laite District Police Chandel amasung Nipan Suba Manipur Rifles na CFF Chandel ga khusamnaduna Chandel Christian Stadium sengdokre tharamadada additional SP Chandel Abdul Samad Nipal so Magisio and Nobin Susaru Yaki Singhat Kendra ge MLA Jinswan Hauna PMUY gi makhada khangatlaba beneficiary kunipanda gas connection phangan kre makhatana kendra asigi gas phangdriba singda scheme asigi makhada phanganaba hotnagani haire Council of Higher Education Manipur na sinduna paper setting amasung evaluation gi matangda namit humni chatharakhiba workshop ngasi Jiribam Higher Secondary School la loisin kre workshop asida Jiribam Higher Secondary School amasung Borobekra Higher Secondary School gi lecturer singna saru yare Ministry of Rural Development and Panchayati Raj na Tamenglong amasung Hokchong Block po Electronic Fund Management System satna hanaba khangalakle system asigi makhada MG Narega gi khusumal sing miyam da phangan gadawri block ani asigi apunba job card lising taramatoi chama marfuni pal laibagi manungda bank account laiba lising mari chamri da mari leinaba SDO singna Electronic Fund Management ki khuthangda khusumal piba hokre
Hero Company na nauna puthokpa gari Destiny 125 ngarang Manipur Sangai Festival ge ISTB gi mid star gi thoramda saisakpi chitra amadi film kumbini kina haunabi metung ina launch tawkhre gari asi Eastern Motor gi CEO Sinam Pritam na launch tawbani gari asi Alex amasung BX haiba tongan ba makhal ani thokna puthokpani Gari asida i3S haiba anoba makhal gi technology yawi technology asi atopa makhong ani panma gari amata da yaudri ngarangi gari launch tawa aduda ISTB gi president P Prafulo amadi secretary general KS Khogen chu saru yaki hauzik sanabagi pa amuk bizari Kerala da January gi tang kulhum doi degi kuntaret phawba jathagadauri ba nupa macha amasung nupi macha singi oiba kontranipal suba sub junior national ball badminton championship ki trial selection kam posing lakliba December ki tang ani degi singjamai chinga makha model club ground natraga ibadaw luang pokpa lampak ta pangthok lagani akupa marol ball badminton association degi khangba yagani hairi TSS Chandel and Technopalna Ahanba Thadau Trophy Open Football Tournament Kimapu Oikre ngasi sanaki ba final match ta TSS Chandel and Technopalna Kuki Football Academy bo goal amasino da thoiduna champion oikhibani ngasi loisinmegi thoramda Disaster Management Authority ke Vice Chairman Adim Pamai retired IS Changsing Thadau INP ki President Stephen Thangtilen Haukip su saru yakhi Imphal West District Football Association gi inter club transfer December manga phoba sangdokre sanari singna association gi office da transfer ki damak apply ta wayagani haire Pune da January 8 dagi kun phoba pangthokadoriba anirak suba Khelo India Youth Games under 21 girls football gi state team semnabagi damak district association singna chahi kunma thoi makha gi nupi macha sanaroi singi maming December manga phoba gi manungda Aadhaar amasung date of birth certificate yauna amphada pisilaknaba khangale Mathang tha December tang kuntaruk dagi kuntrama thoi phawba Madhya Pradesh ki Indore da pangthokadoriba chahi 33 makhagi nupa macha amadi nupi macha gi humphumari suba National School Games Karate Doda saruk yagadaba Manipur team bi official ani amadi sanaroi 33 khankhre Youth Affairs and Sports Department ki PET and Somobala amadi O Hemolatana Manipur team gi coach amadi manager oigani sanaroi singi changadaba document singi akupa marol coach amadi manager dagi khanglaba yagani hojik makhata ba sanabagi pausing boya ni thojam dagi amuk phangbigani Trau FC Manipur ngasisu mai pakre Neroka Football Club ti ngasisu amuk mai thikre All India Football Federation gi miang makhada tha sigi tang kunipal dagi tim mari Neroka Football Club Manipur Trau FC Manipur Gangtok Himalaya Sporting Club Sikkim amadi Aizol FC na saruk yaduna Manipur na yumbu oiduna Kumalampa Artificial Turf Ground da sathariba Sahitra nipan makhagi Hero India Youth League Race of India Zone Group B gi ngasi sankiba ahanba match ta Aizol FC na Gangtok Himalaya Sporting Club Sikkim bugol Nepal Sinoda yamna laksana maiti piki match asida mai pakiba Aizol FC gi goal singadu sang dinglei nana match ki tarahumdai suba mari humpu Nepal suba minute goal ani Larle Muarta owner na match ki yangkhai manga suba mari humpu mapal suba minute goal ani sankhi atopa goal mari aduna Lalhal Senga Melori Lardil Senga amadi Tesi Tesana match ki kunmanga suba nipumanga suba humputra Nepal suba amadi humputra mapal suba minute goal amamam chanduna match asi mai pakhibani League asigi ani suba match ki sanakibada Trau FC Manipurna Neroka FC Manipur bu goal mari anida machiba pikre Trau FC gi mai pakibagi goal mari edu NG Naukchana match ki kuntra manga suba madi humpu taratare suba minita goal ani sankhi atopa goal ani aduna W Sadananda madi I Rakesh na match ki taruk suba madi kunipal suba minita sankhibani match asida maiti khiba Neroka Football Club Manipur gi goal ani aduna N Henry amadi KS Lungdin na match ki yangkai mari suba madi humpu ma thoi suba minita sankhi Sathariba League asigi aroiba matching tha asigi tang anigi ayuk pung tara tabada ahanba match oina Gangtok Himalayan Sporting Club Sikkim amadi Neroka Football Club Manipur ga sanagani ani suba match nungthil pung ani tabada Aizol FC amadi Trau FC Manipur ga sanagani
Manipur na punna point kuntra mga logduna sahi sigi humpumari suba National School Games Taekwondo gi overall team champion oikre. School Games Federation of India gi ming makhada tha sigi tang kuntaruk tagi State Union Territories amadi organization kuntra dagi nupa masa amadi nupi masa Taekwondo sanaroi sangwa tarani thoina saruk yaduna Kumalampak Sports Complex ki Taekwondo Training Hall da sathar-khiba humpumari suba National School Games Taekwondo ngasi loisan khre. Loisan bagi thoramda Manipur Sarkar gi Youth Affairs and Sports ki Joint Director Lucky San and Kasung Department asigi Joint Director KS Pramoda amadi School Games Federation of India gi Observer RK Pariharna thorma pusing oikhi. Sathar-khiba games asida Manipur na nupa masagi kanglukta point kumapal phangduna ahanba Nagaland na point 13 phangduna ani subamadi Haryana na point 10 phangduna ahumso position takhi. Nupi masagi kanglukta Maharashtra na point kulumdoi phangduna ahanba Gujarat na point 12 phangduna ani suba Delhi amadi Haryana na point 12 phangduna ahumso position takhi. Pangthokiba championship asida Manipur na gold manga silver ahom bronze ama punna medal mapal amadi point kuntra manga phangduna overall team champion oikhibani. Maharashtra na gold ani silver manga bronze ani punna medal mapal amadi point kuntaret phangduna ani suba position takhi. Haryana na gold ahum silver ama bronze mari punna medal nipal phangduna ahum so position. Gujarat na gold ani silver ama bronze taret punna medal tara phangduna mari suba. Tamil Nadu na gold ani silver ama bronze ama punna medal mari phangduna manga so position takhi. Hailakandi kangkhutna Gopal Deva kangkhut ya school bo maithibu piduna kumapal suba dhanamanjuri invitation kang tournament ki champion oikhre. Manipur Kang Association na sinduna tha sigi tang kunmanga dagi kangkhut tarung na group ani thongna khaidoktuna singamai kangchang ya school kangchang amadi Kumalampak Sports Complex ki Manipur kangchang da sathar-khiba sahi sigi kumapal suba dhanamanjuri invitation kang tournament ngasi loisan khre. Tournament asigi ngasi sanaki baroiba match ta Hailakandi kangkhutna Gopal Dev kangkhut ya school Bupanjal taramathoi mapal da maithibu piduna champion oikhibani. Sathar-khiba tournament asida Hailakandi kangkhut ki L Rebita amadi TS Rebina na lamtha nipan kaptuna best lamtha gi mana takhi. And Leimahan amadi Gopal Dev kangkhut ya school gi and Dayabati na sekphai taret panduna best sekphai gi mana laukhre. Gopal Dev kangkhut ya school gi E Monica Hailakandi kangkhut ki CS Rebita na Panjal tara kaptuna best player gi mana takhre. Tournament asigi champion oikhiba Hailakandi kangkhuta trophy ga loinana lupa lising taramanga runners up takhiba Gopal Dev kangkhut ya school da trophy ga loinana lupa lising tarani thoi thoromba pusinga khusinaki. Best lamtha best sekpai amadi best player ki mana takiba singda lupa changwa amadi lupa lising ama khusinaki. Mathang thagi December tang taramathoi ki taratret phauba Bangkok Thailand da pangthokadoriba tara suba World Bodybuilding and Physics Sports Championship da saruk yagadoriba United Gym Manipur gi bodybuilder El Neta da gym masigi maikai degi lupa lakh amag lising yangkai khusin nakhre. Thagasari boyai makhata na ngasi nongmagi oikhiba ying asagi pau amuk phangbigani. Environment Directorate ki phangkhiba ngasi oikhiba nga sa amadi lojugi pauda paidigi sakhiba Celsius degree kuntra dasmik taret mari Kwaidigi ingba Celsius degree mari dasmik ani taru Nungsit yaw bising manalgi sang maximum dasada mariputara mga dasmik ama mari minimum dasada taramapal dasmik mari ni palwaiki ngasi nong sukide Hauzik aroy pete maroi pe pau amok Manipur Sangai Festival loisin kre festival asina Manipur gi ina khulaba chatnabi amasung nat uthok sabagi khudong saba piri haina Governor Dr. Nasma Heptullah na phongdok kre
Manipur State ki apunbagi senmetlon phaganaba khotnabada 15 Finance Commission na piba yaba senthang pigani haina commission ki chairman and the Kishore na haikre. Amadi Churachandpur amasung Bishnupur district ki lona badal leba sagang village da sakhangdaba singna phaubai mai tharam le. Ngasi ki oina dia STV na pizaba Manipuri pau matang asda loisinjari miyeng tabiri ba pumna mapu amuka hana kurumjari.